ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄꯗ ꯇꯔꯨꯛ ꯁꯨꯕ ꯄꯟꯗꯨꯞ ꯐꯥꯎꯕ ꯊꯝꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯊꯝꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯇꯔꯦꯠ ꯁꯨꯕ ꯄꯟꯗꯨꯞ ꯑꯣꯏꯅ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤ ꯄꯨꯟꯁꯤ ꯉꯁꯤ ꯊꯝꯖꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯄꯟꯗꯨꯞ ꯑꯁꯤ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯊꯣꯏꯗꯣꯛꯅ ꯇꯥꯕꯤꯅꯤꯡꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯊꯝꯖꯔꯤꯕꯒꯤ ꯃꯔꯝꯁꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗꯁꯨ ꯆꯥꯝꯃ ꯆꯅꯤ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤ ꯃꯈꯩ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯍꯌꯦꯡ ꯀꯣꯟꯅꯁꯨ ꯃꯨꯠꯅꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯤꯖꯤꯟꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯈꯛꯇꯅ ꯑꯣꯏꯔꯕꯁꯨ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯒꯗꯧꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯄꯟꯗꯨꯞ ꯑꯁꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯅ ꯑꯩ ꯊꯝꯖꯒꯦ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯦꯠ ꯁꯨꯕ ꯄꯟꯗꯨꯞ ꯃꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯅꯣꯜꯂꯨꯛꯆꯒꯦ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤ ꯄꯨꯟꯁꯤ ꯁꯩꯁꯛꯄ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤꯒꯤ ꯆꯥꯎꯔꯥꯛꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯖꯄꯥꯟ ꯂꯥꯟ ꯃꯃꯥꯡ 1940 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯒ ꯄꯍꯥꯔꯤꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯕ ꯃꯇꯝ 1949-50 ꯑꯗꯨꯋꯥꯏ ꯐꯥꯎꯕꯗꯗꯤ ꯃꯄꯥꯕꯨꯡ ꯊꯥꯅꯤꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯪꯊꯔꯛꯈꯤꯕꯗꯒꯤ ꯄꯠ ꯇꯠꯅ ꯂꯥꯏꯔꯔꯦ ꯑꯗꯨꯕꯨ ꯃꯅꯦ ꯏꯕꯦꯝꯃ ꯃꯅꯤꯁꯅꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯇꯨꯅ 1954ꯗ ꯁꯤꯁꯤ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯇꯨꯅ DM ꯀꯣꯂꯦꯖꯇ IA ꯇꯝꯂꯛꯈꯤ ꯍꯥꯏꯅꯗꯪ ꯄꯜꯂꯝꯂꯒ ꯁꯩꯁꯛꯄ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯂꯝꯕꯤ ꯈꯨꯗꯤꯡ ꯌꯥꯠꯂꯛꯈꯤꯕ DM ꯀꯣꯂꯦꯖꯒꯤ ꯇꯦꯜꯂꯕ ꯆꯍꯤ 3 ꯂꯣꯝꯈꯛꯀꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈꯨꯔꯤ ꯑꯁꯤꯒꯤ ꯊꯥꯛ ꯌꯥꯝꯅ ꯅꯦꯝꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯣꯏꯔꯛꯈꯤꯕ ꯃꯄꯥ ꯃꯄꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯥꯃꯛꯁꯨ ꯅꯤꯡꯊꯧꯒ ꯆꯥꯟꯅꯕ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯗꯔꯕꯥꯔꯗ ꯄꯦꯁꯀꯥꯔ ꯑꯣꯏꯔꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯛꯄ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯅ ꯇꯦꯜꯂꯕ ꯆꯍꯤ 10 ꯔꯣꯝꯈꯛꯀꯤ ꯍꯥꯏꯕꯗꯤ 1940ꯗꯒꯤ 50ꯒꯤ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯍꯦꯛꯇꯃꯛ ꯄꯠ ꯇꯠꯅ ꯂꯥꯏꯔ ꯅꯪꯊꯔꯛꯈꯤꯕ ꯍꯥꯏꯕꯁꯤ ꯉꯛꯅ ꯊꯣꯛꯇꯕ ꯉꯝꯗꯦ ꯃꯔꯝ ꯈꯪꯅꯤꯡꯂꯛꯈꯤ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯗꯣ ꯀꯣꯅꯨꯡꯗ ꯄꯦꯁꯀꯥꯔꯒꯤ ꯊꯕꯛꯁꯨ ꯇꯧꯔꯝꯃꯤ ꯍꯥꯏ ꯄꯥꯕꯨꯡꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯖꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯏꯙꯧꯒꯤꯗ ꯂꯥꯛꯂꯒ ꯄꯥꯕꯨꯡꯕꯨ ꯁꯦꯒꯥ ꯆꯞꯅ ꯄꯥꯏꯔꯒ ꯂꯪꯈꯠꯇꯨꯅ ꯁꯥꯟꯅꯕꯤꯈꯤ ꯍꯥꯏꯕꯁꯤ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯃꯇꯥꯡ ꯀꯌꯥꯗ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯂꯪꯖꯤꯟ ꯍꯟꯗꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯑꯆꯦꯠꯄ ꯀꯤꯁꯤꯒꯨꯝ ꯄꯥꯎꯈꯨꯝ ꯐꯪꯕ ꯋꯥꯔꯒꯗꯕ ꯅꯠꯇ꯭ꯔꯒ ꯐꯪꯂꯔꯣꯏꯗꯕ ꯋꯥꯍꯪ ꯊꯣꯔꯛꯄ ꯃꯇꯥꯡ ꯀꯌꯥ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯀꯤ ꯂꯥꯆꯟ ꯄꯔꯤꯡꯗ ꯃꯃꯤꯡ ꯅꯥꯏꯈ꯭ꯔꯕ ꯑꯉꯣꯝ ꯅꯤꯡꯊꯧ ꯒꯤꯔꯤꯙꯥꯔꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯌꯨꯝꯂꯤꯡ ꯂꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯆꯤꯡꯉꯥꯈꯝ ꯂꯩꯔꯛꯇ ꯂꯩꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯀꯣꯂꯨꯞꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤ ꯃꯇꯥꯡꯁꯨ ꯑꯃꯅꯤ ꯅꯣꯡꯃꯥꯏꯊꯦꯝ ꯀꯥꯂꯤ ꯂꯥꯛꯄꯒꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜ ꯁꯤꯡꯍ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯅꯛꯅ ꯁꯝꯅꯔꯛꯈꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯏ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔꯒꯤ ꯑꯍꯧꯕ ꯈꯣꯡꯍꯧ ꯁꯔꯨꯛ ꯑꯃꯁꯨꯡ ꯃꯇꯨꯡꯒꯤ ꯃꯇꯥꯡꯗ ꯏꯗꯨꯅ ꯄꯨꯊꯣꯛꯅꯔꯛꯈ꯭ꯔꯕ ꯋꯥꯔꯦꯡ ꯀꯌꯥꯃꯨꯛꯇ ꯊꯥꯅꯤꯟꯒꯤ ꯃꯤꯡ ꯄꯜꯂꯝꯕ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯀꯌಾ ꯑꯗꯨꯗꯒꯤ ꯊꯥꯅꯤꯜꯅ ꯃꯅꯤꯄꯨꯔꯤ ꯊꯤꯌꯦꯇꯔꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯔꯤꯡ ꯑꯃ ꯁꯥꯒꯠꯄꯗ ꯂꯥꯏꯅ ꯊꯣꯛꯀꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ ꯂꯤꯆꯤꯡꯗ ꯂꯤꯡꯈꯠꯈꯤꯕ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯊꯥꯅꯤꯜꯅ ꯃꯇꯝ ꯈꯔ ꯑꯣꯏꯈꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯔꯦꯀꯣꯔꯠ ꯈꯔꯗ ꯄꯜꯂꯝꯂꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯈꯔꯒ ꯍꯦꯟꯅ ꯀꯨꯞꯊꯅ ꯈꯪꯕ ꯉꯝꯒꯗꯕ ꯊꯣꯏꯗꯣꯛꯄ ꯃꯆꯥꯛ ꯐꯪꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯊꯥꯅꯤꯟꯒ ꯖꯅꯅꯦꯇꯥꯒ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗ ꯀꯗꯥꯏ ꯐꯥꯎꯕ ꯅꯛꯁꯤꯟꯅꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯈꯨꯠꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯂꯦꯞꯅꯤꯡꯕ ꯀꯌꯥ ꯂꯩꯔꯛꯈ꯭ꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯛꯈꯤ
तौबगीबुदी श्री लाइखुराम इबोबी सिंह फाउंडर जनरल सेक्रेटरी मणिपुर प्रदेश कांग्रेस कमिटी आइना एडिट तौदुना फोंबा मणिपुर प्रजा सम्मेलनी अमसुंग अनीसुब नुपी लान अनीसुब खुटनम 2003 हाइबा लाइरिक अमदा नोंमाइथेम थानिल सिंहगी ममिंग पलंबा मतांग खरदा मखागी असुमना थेंगनरी आई कोट तौजरी इंग सोक लिसिंग अमगा चमापन कुंथ्रा तरेट की फेब्रुआरी तांग 19 मार्च की तांग अमसुंग अनी फाउवा नुमित हुमनी चुपना बर्मा की मंडले हाइबा मफम अदुदा निखिल हिंदू मणिपुरी महासभा की अहुम सुबह सेशन फंखरे अदई खरा मतुंग अमुक कानरगा मंडले सेशन अदुदा मणिपुर दगी डेलीगेट मंगा याउखी मियोई मंगा अदुदी श्री इराबोत सिंह श्री ललिता माधव शर्मा श्री बंक बिहारी शर्मा श्री नोंमाइथेम थानिल सिंह अमसुंग काशीराम शर्मनी लमाई कुंथ्रा कुंथ्रा माथो अगी मखा कोट मखा चथजरी इंग सोक लिसिंग अमगा चमापन कुंथ्रा निपांगी दिसंबर तांग कुनमापन अमसुंग कुंथ्रा नुमित निनी चुपना निखिल मणिपुरी महासभा की मरी सुबह अधिवेशन चिंगादा फमले चिंगा सेशन असीददी महासभा असी राजनैतिक मरी लेनबा वारेप कयामुक तारक निखिल हिंदू मणिपुरी महासभा कौरंबा हिंदू नत्तब मीसु याव यानबगीदमक निखिल मणिपुरी महासभा हाइना ममिंगसु होंदो हौजिक्ति महासभा असी राजनीतिक दल ओइरे श्री हिजम इराबोपु प्रेसिडेंट श्री चिंगा खम्पिसक सिंगाबु जनरल सेक्रेटरी खल्ले ललिता माधव शर्मा श्री बंका बिहारी शर्मा श्री एलांगबम तोंपोक सिंह श्री नोंमाइथेम थानिल सिंह श्री सिनाम कृष्ण मोहन सिंह श्री नोंमई कापम नवकिशोर सिंह राजकुमार रोतन सना सिंह श्री लाइश्रम जुगेश्वर सिंह श्री लाइखुराम खगेंद्रजीत सिंह श्री कैसाम कुंज बिहारी सिंहन चिंबबु वाकिंग कमिटी की मेंबर ओइना खनखरे महासभा राजनीतिक दल ओइरखिबा अदुदा मतम अदुगी मणिपुर स्टेट दरबार की प्रेसिडेंट ARS मैकडोनेल ICS ना तांग कुमापन था अहुम लिसिंग अमगा चमापन कुंथ्रा मापन इंग दा ऑर्डर अमा थोरक ऑर्डर असीगी मतुंग इना श्री कृष्ण मोहन सिंह चिंगाखम पिसक सिंह नवकिशोर सिंह राजकुमार रोतन सिंह लाइसम जुगेश्वर सिंह मथंग मथंग महासभा की तोकनरे मथक की महासभा की वाकिंग कमिटी की मेंबर मंगा असी इम्फाल द लेबा जोनोस्टन हाई स्कूल अमसुंग चुराचान हाई स्कूल अमदी तोमिसना हाई स्कूल द ओजा ओइबा ngakani श्री हिजम इराबोट सिंह सरदार पंचायत की मेंबर ओइबा तोक्तुना अमसुंग श्री एलांगबम तोंपोक सिंह लौरुंग संगी SDC ऑफिस की हेड क्लार्क ओइबदगी तोक्तुना महासभा द लेंगदन लेरे श्री पिसक सिंहना महासभा थादोखिबदगी श्री नोंमाइथेम थानिल सिंहबु महासभा की जनरल सेक्रेटरी हापले हाइबसी मथक्ता पंजखिबा लाइरिकी लमाई कुंथ्रा हुमदोय कुंथ्रा मरी द यावबनी मतम खरा कसार द लैरुरबा हिजम इराबोत सिंह मणिपुर की इरांग की पाउ ताबदगी लाक्तुना तांग मंगा था अमा लिसिंग अमा चमापन निफु इंगी नुमिदांग वाइदा इम्फाल द थुंगलरे महांगना इम्फाल द हेक थुंगलबगा महासभा की जनरल सेक्रेटरी नोंमाइथेम थानिल सिंहगा उनदुना तांग तरे था अमा लिसिंग अमा चमापन निफु इंगी अयुक पुंग निपान ताबदा महासभा की वाकिंग कमिटी की इमरजेंसी मीटिंग अमा फमननबगीदमक जनरल सेक्रेटरी थानिल सिंहना नोटिस तौखरे मथकी लाइरिकता पंजखिबा लाइरिकता लमाई हुंफुतरेता यावबनी मखा तांग तरे था अमा लिसिंग अमा चमापन निफु इंगी अयुक पुंग निपान ताबदा ख्वाई नाग मपान द लेबा ख्वाइरकपम मागा सिंहगी युमदा निखिल मणिपुरी महासभा की वाकिंग कमिटी की मीटिंग फंखरे इराबोट सिंहना सभापति ओइरे सरकार असीगी मथक्ता महासभाना अचौबा मियांगी आंदोलन अमा तौबा हाइना वारेप अमा सभापति इराबोट सिंहना थागले लमाई कुंथ्रा निपान भोट लौनरकपदा मतम अमदा
vote launarappa matamda general secretary oiriba Thanil Singadi vote pikide Mahasabha gi working committee gi meeting loiraba matungda minority taraba members sing aduna Irabot Singhaga loinaduna laklaga Moirangkhom Janmasthanda Irabot Singhagi yumda Irabot Singhana Sabhabati oiduna minority taraba Mahasabha gi working committee member Lai Khuram Khagendrajit Singha Karam Bidur Singha amasung Takhil Mayum Amu Selung Singha asina meeting ama chathare ngasi mak police land praja miyam gi oiba achauba public meeting ama tauraga Manipur Praja Samilani Koba Rajnitik Dal ama semlaga Leibak miyam gi oiba achauba andolon ama hounanaba hotnasi haina warepnare Tang taret tha ama lising amaga chamapan nifu ingi nungtil pung ani taba matamda Police Land Lampakta Sri Lai Khuram Khagendrajit Singhana Sabhabati oiduna Praja miyam gi oiba achauba meeting ama taure Asigumba chawraba thabaksing asi pangthoknabagidamak Manipur Praja Samilani haina kauba Rajnitik Dal ama semkhre Lamai Hupumapan Humudra Matoy adi page 69 70 71 da yawani message da ai amukka hanna pajaningba mayamgi mafamda aina thamjaningi si tang taret tha ama lising amaga chamapan ingi nungthil pung ani taba matamda Police Land Lampakta Lai Khuram Khagendrajit Singhana Sabhabati oiduna praja miyamgi oiba achauba public meeting ama taure asigumba chawraba thabaksing asi pangthoknabagidamak Manipur Praja Samilini haina kauba Rajnitik Dal ama semle haidana page 69 70 71 da yawribasi ai tabiribasingna ai ningsingjaningi kainoda kona lakadaba wafam duda masi ningsingbiragadi hena mayek sengane khanjai Manipur Praja Samilani ni lingkhat khibagi matang asi mathakta palliba asigumna soyam Satradhari Singhane iba Manipur gi itihas ta iraba Soyam Publications Imphal Anirak Suba Phongba 1996 haiba larik amadasu makhagi asumna palli ai quote tawjage Telegram phangbaga kasargi program punamak kakthatlamlaga irabo thintadana Imphal gi damakta khungsal lage tang manga tha ama lising ama chamapan nifu ingda Imphal yawraki Mahakna yawrakpaga Mahasabha gi working committee meeting ama tang taret tha ama lising ama chamapan nifu ingi ayuk pung nipan tabada Sri Khwairakpam Mago Singhagi yum naga mapanda phami Mahasabha gi maru oiba biplabi mahaka hawdok minarakpa biswas ghatok thajaba manghanba punamak nupi lal adu kibadagi hawduna loina chenkre Mahasabha gi working committee gi manungda minority taraba members singi meeting ama ayuk adumaktada haibadi tang taret tha ama lising ama chamapan nifu ing Yaskul Janmasthanda Irabat ki yumda phangki tang taret tha ama lising ama chamapan nifu ingi nungthil pung ani tabada Police Land Lampakta Lai Khuram Khagendrajit Singhana Sabhabati oiduna praja miyamgi achauba public meeting ama tawki Nupilal asi lamjing nabagidamak numit adugi public meeting na puksil amatta oina irabot pu president khanduna haplaga praja samilini kauduna biplabi rajnitik dal ama lingkhatkhi haribasi soyam satradhari gi larik asida lamai yankai mari yankai munga yankai taruk ta panban hariba mathaki larik ani asigi matung inna nongmaithem thanin singa 1937 da pangthokhiba Nikhil Hindu Manipuri Mahasabha gi ahum suba mandale mifamda Manipur dagi hijam irabot ki khongbu oina saruk yaki 1938 ta phangkhiba Mahasabha gi mari suba chinga mifamdagi nongmaithem thanil singasu Mahasabha gi working committee member ama oirakhi aduga 1939 gi March thada Manipur Sarkar na thorakhiba hukumgi matung inna singa kampisak singana Mahasabha gi general secretary oiba tokhibadagidi nongmaithem thanil singana mahut silaktuna January tang taret 1940 fawba leiki aduga
January tang taret 1940 gi ayukta Mahasabha dagi irabot yauna machet tarakhiba kangbuna numi adumaki nungthilda ya school police le lampakta miyamgi mitin pangthokaga hizam irabot pu president khanduna Manipur Praja Samilani semki haibasing asi January tang taret 1940 gi nungthil ya school police le lampakta pangthokhi hairiba miyamgi mitin aduda jana netana चेंग खुया फंगनब हाइजरुबदा ब्रह्मणी की ई खुजोक अनि थन्ना हापिरखी हाइबना चिंब पल्लदुना सरकार की मायोक्ता ngang अदुदगिना जननेता की पुंसीना अरोइब विप्लवी अमगी खोंचत्ता सेप्टेम्बर 13 1951 दा बर्मा की तांगबोदा अरोइब याहिब तानखिब फाउगी इतिहास परिंगदी पुम्नमकना खंगनबी Manipur Praja Samilani linkhatlaba matungdagidi Nikhil Manipuri Mahasabha gi panduk loisin khibagum tawkhre aduga ikui kuidana Praja Samilani gi su loinana jananeta gi biplabi khongchat paringdasu aduga Manipur da matung lakhiba atai rajniti gi oiba ihau paringdasu Nomaithem Thanil Singhagi maming chanba thengnarakhide matang asidani paupum phanglaroi khanba wahang kaya thorokribasi January gi tang taret 1940 gi ayukta jananeta na Nikhil Manipuri Mahasabha gi president oina preside tawduna pangthokhiba working committee gi aroiba meeting adugi matungda Nomaithem Thanin kari tawkhrabage Mahasabha gi secretary oibadagi tokhrabra natraga tokhidabra mahakaram tawkhrabage Mahak Konungi haibadi Konung haibadi sarkar gi ga chamane peskar oirami Maharaj Surasan ga yamna chanana loina rak isu hairi adu oirabadi mahakna chinga kham pisak singhagi mahut chinduna Mahasabha gi general secretary oirakhiba adudadi peskar oibadagi toklakhidabra Konung ga samnaduna Maharaj ga nakna loina rambadagi lapthok narakhidabra Mahasabha kaiduna Praja Samilani linkhatlaba matungdasu mahak konunga adumak lapthoknarkhrabra wahangsing asigi paukhum peskar gi thabak thadorakhi konung amasung Maharaj dagi lapthorakhi amadi konunga amuk samnakhidre haibasing asi oiramba taragasu maduna Nomaithem Thanil Singhagi imungna 1950 phawgi matamda chaningai thakningai leitaba makai pat tatna dang tharakhibagi maramni haina lawningkhide jana netadi leita lairana horakpani magi loksa pathap sampatti singdi panchai member oina amasung mamak ibungo oina phangkhibani panchai member oiba tokthok konung haibadi sarkar gi mayokta liplakhiba matamda amuk loina matpi khibani amaromda Thanil di chairap ki president oiramba British na chanba mapu gi masu nupa ahalni ahal lublakpa oiramba mapabungi amatta pokpa macha nupani leibak ningthauga marup oina chanarakpani adugi su mathakta mapabung kali lakpaga pominnaba makhura tomchau selungba Syamcharan matam sangna darbar member oirakpata natana ningthaugi mahut marak sinduna June 1940 phawal leiramlibani makhura asina pokpa machan nupi Bibi Devi Lauba Masin Ibungo, Sri Laren Mayum Ibungo Holsinga BABL 1927-28 Maharaj gi ADC Oram Laga Matung Matam Kuina 1946-47 Pawa Darbar member Oikriban. Adu Oirabasu Ningthau Kongum Nungai Yaipana Matam Kuina Dagi Palak Lava Thaningi Imung Adu Tel Lava Sahi Tara Rom Kaki Manungda Khanghodana Laira Sudatna Rakhi Haibasida Karigino Kamdona no Haiba Wahang Kaya Tokalaki Maram Mamadi Soidana Lepamto Thaningi Imunda Achova Maisak Lang Pok Tokibra Matamdugi Manipur da Toina Tokiba Achova Lutpat ki Togdok Nang Kibra Achova Ising Isau Toktuna Maral Matum Mang Takibra Lalol Itiki Lamda Changluduna Achova Sel Putaba Lakibra Imung manung amadi naknaba mari mata singi marakta misi mina amadi atai ana awa anagi thaudok toina thokhiba laikhibra adugumba laikhragadi maga luna channa loina rakhiba Maharaj Surasa nadi karimatta
ꯌꯦꯡꯕꯤꯔꯛꯈꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ 1949ꯒꯤ ꯃꯇꯨꯡ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅ ꯁꯅꯥ ꯀꯣꯅꯨꯡꯒ ꯊꯥꯅꯤꯟꯒ ꯂꯥꯞꯊꯣꯛꯅꯔꯛꯈꯤꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯈꯤꯗꯕꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯝꯕ ꯈꯨꯅꯨ ꯇꯨꯅꯕ ꯑꯃꯗꯤ ꯑꯇꯩ ꯃꯈꯜꯒꯤ ꯖꯨꯋꯥꯔ ꯃꯁꯥꯟꯅꯗ ꯌꯥꯎꯔꯨꯗꯨꯅ ꯃꯔꯜ ꯃꯊꯨꯝ ꯑꯣꯄꯥꯔꯗ ꯊꯥꯗꯣꯛꯄ ꯌꯥꯎꯈꯤꯕ꯭ꯔꯥ ꯄꯥꯎꯈꯨꯝꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯑꯣꯖꯥꯁꯤꯡ ꯑꯃꯕꯨ ꯎꯅꯔꯗꯤ ꯊꯥꯗꯣꯛꯈꯤꯗꯦ ꯋꯥꯍꯪꯁꯤꯡ ꯑꯁꯤꯇꯅꯤ ꯄꯨꯊꯣꯛꯈ꯭ꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯕꯨ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯅꯛꯅ ꯎꯕꯤ ꯈꯪꯕꯤꯍꯧꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯥꯟꯅꯕꯤꯍꯧꯔꯝꯕ ꯌꯥꯏ ꯈꯟꯖꯕ ꯍꯧꯖꯤꯛꯇ ꯃꯁꯥꯒꯤ ꯆꯍꯤ 60ꯗꯒꯤ 40 ꯐꯥꯎꯕꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯆꯠꯇꯨꯅ ꯎꯅꯖꯔꯨꯏ ꯈꯔꯅ ꯅꯤꯡꯁꯤꯡꯅꯕꯤꯔꯛꯈꯤ ꯃꯍꯥꯛꯇꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯑꯣꯏꯅ ꯈꯪꯂꯛꯈꯤ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯗꯗꯤ ꯊꯣꯏꯗꯣꯛꯄ ꯈꯪꯅꯈꯤꯗꯦ ꯀꯌꯥ ꯑꯃꯅ ꯇꯥꯛꯄꯤꯔꯛꯈꯤ ꯆꯨꯔꯥꯆꯥꯟꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯒ ꯃꯥꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈꯤꯗꯨꯅ ꯁꯦꯟꯊꯣꯛ ꯂꯩꯈꯤꯗꯕꯅꯅꯤ ꯈꯔ ꯑꯃꯅ ꯍꯥꯏꯕꯤꯔꯛꯈꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯕ ꯂꯧꯔꯤ ꯏꯪꯈꯣꯜ ꯌꯦꯡꯁꯤꯟꯕ ꯍꯩꯈꯤꯗꯦ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯑꯍꯥꯎꯕꯗ ꯆꯥꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯖꯒꯣꯏꯅꯤ ꯏꯁꯩꯅꯤ ꯗ꯭ꯔꯃꯥꯅꯤ ꯍꯥꯏꯗꯨꯅꯇ ꯂꯦꯟꯈꯤꯕꯅꯅꯤ ꯊꯥꯅꯤꯟꯒꯤ ꯏꯃꯨꯡꯅ ꯑꯦꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯥꯎꯅ ꯆꯥꯕꯗꯤ ꯋꯥꯔꯤꯅꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯑꯌꯥꯝꯕ ꯊꯥꯅꯤꯟꯒꯤ ꯃꯌꯨꯝꯗ ꯆꯔꯥ ꯋꯥꯟꯕ ꯆꯠꯅꯔꯝꯃꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯃꯨꯛ ꯇꯝꯕꯤꯔꯛꯈꯤ ꯁꯦꯟꯊꯣꯛꯇꯤ ꯂꯩꯇꯕ ꯂꯥꯛꯄ ꯃꯆꯥ ꯑꯣꯏꯕꯒꯤ ꯀꯂꯦꯖꯥ ꯉꯥꯛꯄꯗ ꯃꯔꯨꯜ ꯃꯊꯨꯝ ꯃꯆꯦꯠ ꯃꯆꯦꯠ ꯇꯨꯡꯈꯤꯕꯅꯤ ꯃꯌꯥꯝ ꯑꯁꯤꯅ ꯄꯥꯎꯈꯨꯝꯅꯤ ꯂꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯄꯥꯎꯈꯨꯝꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔꯒꯤ ꯑꯁꯥꯗ ꯁꯩꯁꯛꯄ ꯄꯍꯥꯔꯤꯅ ꯄꯥꯕꯨꯡꯗꯤ ꯀꯣꯅꯨꯡꯒꯤ ꯄꯦꯁꯀꯥꯔꯁꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯑꯃꯝꯕꯗ ꯇꯦꯟ ꯀꯥꯞꯄꯒꯨꯝ ꯑꯩꯍꯥꯛ ꯀꯣꯅꯨꯡꯒꯤ ꯄꯦꯁꯀꯥꯔ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜ ꯁꯤꯡꯍꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯊꯤꯔꯨꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯥꯔꯀꯥꯏꯚꯁꯇ ꯆꯠꯈꯤ ꯅꯣꯡ ꯅꯤꯅꯤ ꯆꯪꯅ ꯑꯥꯔꯀꯥꯏꯚꯁꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯃꯇꯝꯒꯤ ꯑꯐꯪꯕ ꯆꯦ ꯆꯥꯡꯁꯤ ꯐꯥꯀꯠꯈꯤ ꯀꯔꯤꯒꯨꯝꯕꯗ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜꯒꯤ ꯃꯃꯤꯡ ꯄꯜꯂꯝꯕꯒ ꯊꯦꯡꯅꯕꯔ ꯊꯤꯒꯠꯈꯤ ꯐꯪꯈꯤꯗꯦ ꯃꯅꯤꯄꯨꯔ ꯖꯨꯗꯤꯁꯤꯌꯦꯜ ꯀꯣꯔꯠꯀ ꯃꯔꯤ ꯂꯩꯅꯕ 1938-39 ꯃꯇꯝꯒꯤ ꯆꯦ ꯆꯥꯡ ꯈꯔꯗ ꯄꯦꯁꯀꯥꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯃꯤꯡꯗꯤ ꯏꯔꯝꯗꯅ ꯑꯁꯝꯕꯤꯗ NTIsꯤꯡ ꯅꯠꯇ꯭ꯔꯒ NTꯁꯤꯡ ꯅꯠꯇ꯭ꯔꯒ NTNꯁꯤꯡ ꯅꯠꯇ꯭ꯔꯒ Tꯁꯤꯡ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯈꯨꯠꯏꯗ ꯔꯣꯃꯥꯟ ꯃꯌꯦꯛꯅ ꯁꯍꯤ ꯇꯧꯔꯝꯕ ꯊꯦꯡꯅꯩ ꯁꯍꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯒꯤꯕꯨ ꯑꯣꯏꯔꯤꯗꯔꯥ ꯍꯥꯏꯕ ꯄꯣꯛꯂꯛꯈꯤ ꯂꯩꯈꯥꯏ ꯇꯥꯅꯕꯒꯤꯗꯃꯛꯇ MDUꯒ ꯔꯨꯝꯍꯣꯜꯒꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕꯗ ꯊꯥꯅꯤꯜꯒꯤ ꯁꯍꯤ ꯌꯥꯎꯕ ꯑꯔꯤꯕ ꯆꯦ ꯆꯥꯡꯀ ꯐꯪꯕꯔ ꯊꯤꯔꯨꯅꯕ ꯍꯣꯠꯅꯒꯦ ꯂꯦꯞꯈꯤ ꯋꯥꯍꯪ ꯀꯌꯥꯅꯤ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯊꯥꯖꯈꯤꯗꯦ ꯑꯗꯨꯕꯨ ꯐꯪꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡ ꯐꯪꯈꯤ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯎꯔꯤꯄꯣꯛ ꯕꯥꯆꯁꯄꯇꯤ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯡꯂꯦꯝꯄꯝ ꯁꯝ ꯀꯟꯍꯥꯏ ꯁꯤꯡꯍꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯉꯨꯇꯨ ꯃꯁꯦ 1975-76 ꯑꯗꯨꯋꯥꯏꯗ ꯑꯣꯀꯦꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯍꯥꯏꯕꯗꯤ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯀꯣꯅꯨꯡꯗ ꯂꯝ ꯌꯣꯟꯊꯣꯛꯄꯒꯤ ꯁ꯭ꯇꯦꯠ ꯑꯣꯐꯤꯁ ꯊꯨꯒꯥꯏꯔꯛꯈꯤꯕꯗ ꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯝꯕꯗꯒꯤ ꯈꯨꯟꯖꯤꯜꯍꯧꯕ ꯔꯦꯀꯣꯔꯗꯀꯤ ꯐꯥꯏꯜꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯗꯒꯤ ꯍꯥꯏꯖꯗꯨꯅ ꯂꯧꯔꯛꯈꯤꯕ ꯐꯥꯏꯜꯗ ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯜꯂꯕ ꯁꯨꯝ ꯆꯥꯗꯨꯅ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯆꯦꯕꯥꯡ 5ꯈꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯈꯤ ꯄꯦꯟꯖꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ ꯃꯜꯂꯕ ꯆꯦꯕꯥꯡꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯏꯇꯤꯍꯥꯁꯀꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯑꯃ ꯑꯣꯏꯈꯤꯕ 1939ꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯖꯨꯂꯥꯏ ꯇꯥꯡ 10, 1939ꯗ ꯐꯝꯈꯤꯕ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯃꯤꯇꯤꯡꯗ ꯂꯦꯞꯅꯈꯤꯕ ꯑꯃꯁꯨꯕ ꯋꯥꯔꯦꯞꯀꯤ ꯋꯥꯔꯣꯜꯕꯨ ꯃꯍꯥꯔꯥꯖꯗ ꯈꯪꯍꯟꯅꯕ ꯊꯥꯒꯠꯄꯗ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯟꯅ ꯃꯍꯥꯁꯚꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ NTI ꯁꯤꯡꯍ ꯍꯥꯏꯅ ꯑꯁꯝꯕꯤꯗ ꯁꯍꯤ ꯇꯧꯕ ꯐꯣꯔꯋꯥꯔꯗꯤꯡ ꯂꯦꯇꯔꯅꯤ ꯂꯦꯇꯔ ꯑꯁꯤ ꯑꯣꯐꯤꯁ ꯑꯣꯐ ꯗꯤ ꯃꯍꯥꯔꯥꯖꯥ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯣꯒꯁ ꯇꯥꯡ 3, 1939ꯗ ꯐꯪꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯜ ꯅꯝꯗꯨꯅ ꯔꯤꯁꯤꯞ ꯅꯝꯕꯔ 103 ꯆꯜꯂꯤ ꯑꯅꯤꯁꯨꯕ ꯗꯣꯀꯨꯃꯦꯟꯅ ꯗꯤꯁꯦꯝꯕꯔ ꯇꯥꯡ 18, 1939ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30ꯗ ꯏꯔꯥꯕꯣꯠꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯐꯝꯈꯤꯕ ꯃꯍꯥꯁꯚꯥꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯃꯤꯇꯤꯡꯗ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞꯇ ꯃꯍꯥꯁꯚꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ
इराबोट वर्किंग कमिटी की मेंबर नोंमाइथेम थानिन अमसुंग केएस मागो सिंह मियोय अहुमना महाराज उनदुना लौरोक पांथादा चेंगी ममल खंगवांग वांखलखिबगी मतांगदा खन्नरुनबा होटनगनी हाइबा वारोलबु महाराज खंगनबा थागतपदा एलांगबम तोंपोक सिंहना महासभा की असिस्टेंट सेक्रेटरी अमा ओइना सही तौब चेरोलनी तांग 13 मक्ता फंखिबगी ऑफिशियल आरआर नंबर 386 चल अहुम सुबा डॉक्यूमेंटना दिसंबर तांग कुमाथोई 1939 दा श्री बंक बिहारी शर्मा व्याकरण तीर्थगिदा इरावतन सभापति ओइदुना फंखिबा महासभा की वर्किंग कमिटी मीटिंग दा लेपनखिबा वारेप सिंबु नोंमाइथेम थानिल सिंहना महासभा की सेक्रेटरी ओइना सही तौदुना अमसुंग ईदुना महाराज दा खंगनब तांग 19 दा लानखटप लमाय अनि की चेरोल ऑफिशियल आरआर नंबर दी तत्खरे अदुगा रिसिप्टी चनबदी तांग 19 दा चल मरी सुब डॉक्यूमेंट दिसंबर तांग कुलुमदोय 1939 दा फंखिबा मणिपुर स्टेट प्रजा सम्मेलनी की मीटिंग दा ताखिबा वारेप खरबु महाराज दा खंगनब तोंपोक सिंहना सम्मेलनी की सेक्रेटरी ओइना सही तौदुना पिखटपा फॉरवर्डिंग लेटर ने तांग कुलुमदोय दा चनबा ऑफिशियल आरआर नंबर 420 पार्ट 2 मथकी सिंह असिदगी वाफम कया अमदी मयेक यामना सेंगना खंगबा ngam अहानबदा स्टेट आर्काइव उरखिबा सही सिंह अदु थानिलगी गा मानब खुईगिनी थानिनमकी ओइगनी हाइबसिमा यामना थाजनिंगाइनी चप चाना खंगदोकनबा होटनबबुदी चंगदे करीगुंबा चुमलमलगदी नोंमाइथेम थानिल पेस्कार की थबकसु तौरमी हाइबदु मयेक सेंगलगन अनि सुबदा सही अदुना थानिलगी ओइरमलगदी ख्रिस्ट कुमजा 1939 की मार्च था मनुंगदा चिंगा खम पिसक सिंगना सरकार की हुकुम इंदुना निखिल मणिपुरी महासभा की सेक्रेटरी ओइबा तोखिबदगी नोंमाइथेम थानिल सिंहना महुत छिलखिबदु महाकना पुरंबा सरकार की फम थादोकलगा ओइरखिबनी हाइना लौबा यारे थानिल अहुम सुबदा थानिल न पेस्कार की थबक तौरमद्रगसु महाकना महासभा की सेक्रेटरी ओइरखिबदु सना कोनुंग अमसुंग महाराज गा नकना समनबदगी फंगलंबा खुदोंग चाबा ओइजे ओइथक खुदिंगमक थादोकलमलगनी हाइबसु लौबसु याय मरी सुबदा दिसंबर की तांग कुलुमदोय 1939 दा तोंपोक सिंह कौबा अमना मणिपुर स्टेट प्रजा सम्मेलनी हाइबा लुप अमगी सेक्रेटरी ओइना सही तौरगा महाराज दा थांगतपा चेरोल अमा मयेक सेंगना लैरबनिना मसाइगी मथकता अखोई लाइरिक अनि पंजगिबदुदा याउरिबदुगा तायोनना याउरिबनी अमुका हना पाजगे दिसंबर तांग कुलुमदोय 1939 दा तोंपोक सिंह कौबा अमना मणिपुर स्टेट प्रजा सम्मेलनी हाइबा लुप अमगी सेक्रेटरी ओइना सही तौरगा महाराज दा थांगतपा चेरोल अमा मयेक सेंगना लैरबनिना ममांग दा पनखिबा लाइरिक अनि लाइखुराम इबोबी सिंहना एडिट तौदुना फोंबा मणिपुर प्रजा सम्मेलनी अमसुंग अनि सुबा लुपीलान अमदी सोयाम सत्रधारी सिंहना इबा मणिपुर की इतिहास दा इराबोट की मतुंग इना जनवरी तांग 3 1940 दा यास्कुल पुलिस ले लंपाक दा पांगथोखिबा मियाम की मिफमदा मणिपुर प्रजा सम्मेलनी लिंखटखी हाइरिबसी करम्बा सम्मेलनी नो मणिपुर स्टेट प्रजा सम्मेलनी हाइरिबसीगा मानदबा अतोप लुप अमरा हाइबगी वहंग अमा थोलाई चममनै मतंग असिदा चममनरिबनिना वाफम असिगी ममांग अमसुंग मतुंगदा पल्लिबा वाफम कयादसु चममननिंगाई ओइबा यावरम्बा याय हाइबगी चिंगनिंगाई सु लेरे हौजिक्ति नोंमाइथेम थानिलगी मखा समथरकलमगदबा वारी परिंग खंगनबगीदमा अनौब रेकॉर्ड की चे चांग अमुक फंगबा गायबगी थोइना मथौ ताद्रे निंगली अनौब रेकॉर्ड फंगद्रबसु नुंगाई याइबी मरांग कायदुनता लाखिबा थानिलगी पुंसिना नुपी लान मतमदगी हौना मफम मरांग करीमत्ता खंगनदना नोमगी असुम सोक्थरखिबा फिबमसिंग अदुगी ओइरंबा याबा मरम
ꯄꯨꯛꯅꯤꯡꯗ ꯂꯥꯛꯁꯤꯟꯗꯨꯅ ꯁꯥꯒꯠꯄꯗ ꯊꯣꯏꯅ ꯂꯥꯟꯒꯅꯤ ꯅꯤꯡꯗ꯭ꯔꯦ꯫ ꯃꯥꯔꯆ ꯇꯥꯡ 12, 1940ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯅ ꯏꯔꯥꯕꯣꯠꯄꯨ ꯕꯤꯆꯥꯔ ꯇꯧꯔꯒ ꯆꯍꯤ 3 ꯖꯦꯜꯗ ꯊꯝꯈꯤꯕ ꯃꯇꯝꯗꯒꯤ 1950-60 ꯐꯥꯎꯕꯗꯤ ꯖꯅꯅꯦꯇꯥꯒꯤ ꯕꯤꯄ꯭ꯂꯕꯤ ꯏꯍꯧꯕꯨ ꯁꯧꯒꯠꯂꯨꯕꯗꯤ ꯂꯥꯏꯔꯗꯨꯅ ꯖꯅꯅꯦꯇꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯌꯥꯎꯕ ꯆꯦ ꯆꯥꯡ ꯊꯦꯡꯅꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯀꯤꯅꯗꯨꯅ ꯃꯩ ꯊꯥꯗꯣꯛꯅꯔꯝꯃꯤ ꯍꯥꯏꯅ ꯉꯁꯤꯁꯨ ꯋꯥꯔꯤꯅꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯕꯤꯄ꯭ꯂꯕꯤ ꯃꯍꯥꯛꯀꯤ ꯑꯍꯧꯕ ꯌꯥꯋꯜ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ 1939ꯗ ꯊꯥꯅꯤꯜꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒ ꯆꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯨꯟꯁꯤ ꯊꯥꯗꯣꯔꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯃꯥꯌꯣꯛꯇ ꯅꯤꯈꯤꯜ ꯃꯅꯤꯄꯨꯔꯤ ꯃꯍꯥꯁꯚꯥꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯈꯤꯕ ꯑꯗꯨ ꯈꯛꯇꯅꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯅ ꯃꯥꯌꯣꯛꯅꯔꯝꯒꯗꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯁꯥꯒꯠꯄꯗ ꯂꯥꯏꯅ ꯊꯣꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯥꯅꯤꯜꯅ ꯕ꯭ꯔꯤꯇꯤꯁꯅ ꯆꯥꯟꯈꯤꯕ ꯃꯙꯧ ꯑꯉꯣꯝ ꯅꯤꯡꯊꯧ ꯒꯤꯔꯤꯙꯥꯔꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯍꯜ ꯑꯣꯏꯔꯝꯗ꯭ꯔꯕ, ꯑꯍꯜꯂꯨꯞ ꯂꯥꯛꯄ ꯀꯥꯂꯤ ꯂꯥꯛꯄꯒꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯕ, ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯇꯣꯝꯆꯧ ꯁꯦꯂꯨꯡꯕ ꯁ꯭ꯌꯥꯝꯆꯔꯣꯟꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯑꯣꯏꯔꯝꯗ꯭ꯔꯕ, ꯃꯁꯦꯟ ꯏꯕꯨꯡꯉꯣ ꯂꯥꯏꯔꯦꯟꯃꯌꯨꯝ ꯏꯕꯨꯡꯉꯣꯍꯜ BA BLꯁꯨ ꯗꯔꯕꯥꯔ ꯃꯦꯝꯕꯔ ꯑꯣꯏꯔꯝꯗ꯭ꯔꯕ, ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁꯅ ꯃꯥꯂꯦꯝꯗ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯉꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯒꯗꯕ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯀ ꯇꯨꯡ ꯀꯣꯏꯅꯒꯤ ꯑꯐꯕ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯥꯎꯈꯠꯄ ꯃꯤꯠꯌꯦꯡꯒꯤ ꯂꯩꯉꯥꯛ ꯄꯊꯥꯞꯇ ꯃꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯈꯤꯕ ꯃꯇꯥꯡ ꯅꯠꯂꯝꯗ꯭ꯔꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜ ꯁꯤꯡꯍꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯅꯪꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯟꯕꯗꯁꯨ ꯂꯥꯟꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯛ ꯈꯪꯅꯕ ꯈꯔꯒ ꯍꯦꯟꯅ ꯊꯤꯖꯤꯟꯕꯒꯤ ꯃꯊꯧꯕꯨꯗꯤ ꯇꯥꯔꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯆꯠꯊꯖꯔꯛꯏꯕ ꯄꯔꯤꯡ ꯁꯨꯔꯒꯤ ꯅꯤꯡꯊꯧꯔꯦꯜ ꯄꯍꯥꯔꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯔꯤꯡꯗ 7ꯁꯨꯕ ꯄꯟꯗꯨꯞ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣ ꯄꯟꯗꯨꯞ ꯑꯁꯤꯗ ꯌꯥꯎꯗꯕ ꯑꯩꯍꯥꯛꯅ ꯊꯦꯡꯅꯖꯍꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯍꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯕꯤꯔꯤꯉꯩꯗ ꯂꯥꯏꯑꯣꯏꯕꯤꯈꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯕꯨ ꯎꯅꯖꯕ ꯆꯠꯄ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯀꯥꯁꯤꯗ ꯑꯆꯧꯕ ꯌꯥꯝ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯖꯅꯅꯦꯇꯥ ꯏꯔꯥꯄꯣꯠꯀꯤ ꯑꯃ ꯊꯦꯠꯂꯤ꯫ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯖꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄꯍꯥꯔꯤꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡ ꯊꯥꯅꯤꯜꯁꯤ ꯖꯅꯅꯦꯇꯥꯁꯤꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯤ ꯊꯣꯛꯇꯅ ꯃꯅꯨꯡꯗ ꯖꯅꯅꯦꯇꯥꯒꯤ ꯏꯍꯧ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯈꯣꯡꯆꯠꯁꯤꯗꯩꯁꯤꯗ ꯂꯣꯟꯅ ꯃꯔꯟ ꯃꯊꯨꯝ ꯀꯥꯏꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯤꯡꯉꯤ꯫ ꯃꯁꯤꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯂꯦꯞꯅꯥꯏꯗꯅ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅꯇ ꯂꯩꯔꯒꯗꯕ ꯂꯥꯛꯀꯗꯕꯁꯤꯡ ꯑꯗꯨꯅ ꯊꯤꯖꯤꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛꯅ ꯐꯪꯖꯕ ꯔꯦꯀꯣꯔꯠꯁꯤꯡ ꯑꯗꯨ ꯑꯩ ꯍꯥꯞꯆꯔꯤ꯫ ꯑꯩꯉꯣꯟꯗ ꯂꯩꯖꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯄꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯟ ꯇꯧꯖꯕ ꯀꯣꯄꯤꯅꯤ꯫ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤꯗꯨꯗꯤ ꯑꯩ ꯃꯁꯤꯕꯨ ꯄꯤꯕꯤꯔꯛꯈꯤꯕ ꯑꯣꯏꯍꯟꯕꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯎꯔꯤꯄꯣꯛ ꯕꯥꯁꯁꯄꯇꯤ ꯂꯩꯀꯥꯏ ꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯡꯂꯦꯞꯄꯝ ꯁ꯭ꯌꯥꯝ ꯀꯟꯍꯥꯏꯅ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯃꯥ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤꯗꯨꯗꯤ ꯃꯉꯣꯟꯗ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯀꯁꯇꯣꯗꯤꯌꯟ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕꯤꯕꯁꯤꯡꯅ ꯃꯔꯨꯞ ꯁ꯭ꯌꯥꯝ ꯀꯟꯍꯥꯏ ꯎꯅꯕꯤꯔꯦꯔꯒ ꯃꯁꯤꯒꯤ ꯀꯣꯄꯤꯁꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯀꯣꯄꯤ ꯑꯣꯏꯅ ꯂꯧꯕꯒꯤꯗꯤ ꯑꯩꯅ ꯌꯥꯝ ꯆꯦꯠꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯝꯖꯔꯤ꯫ ꯃꯁꯤ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ꯫ ꯑꯗꯨ ꯂꯧꯕ ꯂꯥꯛꯄꯤꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯒꯅꯤ ꯃꯁꯤ ꯍꯥꯏꯖꯔꯦꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯅꯤꯟꯗ꯭ꯔ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫